I don't owe an apology. Apology tofum thokte aduga tawsu tawroi ngarang do siyeng naran senada farmers ta attack tawduna huji mi asiba yauri bani adadi yamna yam phibam chada leiba mayam ma yauri bani ba sigi da action chong lokhat piramagadi ai salute tawjage adu sigumba tawdana aina khara hairu bagi mayam gi represent tawraga bharat pumbada huji manipur leiba ground reality si karigino hamdugi leaders to da mafamdugi authority to da complaint tabum thokpani SST an apology tofum thokte aduga tawsu tawroi atamna na aingonda personally legal notice ka tharak pasidi tasengna aigi fundamental rights aigi constitutional rights to aigi pura violate tawboina to em kem khanbi ko bam loi leiri yam thuna pabusu version ko hasi koigi manipur bavanda ongpal dagi aigi now sankar gu najabane duga makha taba treatment tawraga yam thuna su phaba oresanu hanagi punsida mai pakna leibo oresanu hainu shoda su thoni jari aduga national media leiriba adagi local media leiriba media mayamna koigi aingonda Assam Rifle gi lawyer amana aingonda thabirapa legal notice ki matungina kamain tawbono na hangbira aduda ayambai media da su national media mayam da su loin phongdok sakre adu manipur mayam prasam punamak ta su ai Mahesh na phongdok ningi madudi karino haiba matamda moina haribase apology taw lale hayu but I will say I don't owe an apology tofum thokte aduga tawsu tawroi ai ain gi oiba ai Indian law Indian constitution phajana ngakna chachagani aduna I reply phajana pizagani thengnagani aduga hojik akoi aina haribaduda ai samaksu ai regret amta leite maramdi karigino hai matamda hojik manipur sida hojik thoiba mayam se leiribase loising loyada kaidorige dadi kamana kana kai wari kaidorige loi khangnaraba ngatani sugunuda makoigi battalion na komaina gari khamjangi kwakta da maitai ahum siba matamda state police force na investigate tawge lakpa matamda moida kamaina thingba piki adugi FIR baw lairi bane lairi mayam se loina mipum khudi mak khangnaraba ngatani adubu aina haijabadi it is like reported ai lairi ba mayam sina sumaina koigi manipur praja mayam sina sumaina haire ko aduna sigi solution am pubirau si oibra haibi question amni hangjari se sigi lairi ba mayam se solution am pubirau are they playing the major role and haijabani aduga lairi ba mayam su koigi taseng na haire manipur praja punamakna khangabani aduga aina su report mayam dagi loima villagers mayam dagi loina tarabani us video phanyam footage mayam su urabani sida atamna na aingonda personally legal notice ka tharak pasidi taseng na aigi fundamental rights aigi constitutional rights to aigi pura violate tawboina to e maramdi karigino aina hoji lejariba jaga se democratic country bani democratic country sidaba aina freedom of speech exercise tawduna ai mayam gi voice amu aina mayam da ai haijabani ta adu haiba sida haiba yadama makai aingon legal notice tharaga lale haijau adu taw haiba sidi aina kari aramba tawra aina sophisticated weapon aranba nongmai pairaga mibu hat pachangubra natraga aranba paw sandokpra adu oram taragadi oiba yai ngarang do siyeng naran senada farmers ta attack tawduna huji mi asiba yauri bani adadi yamna yam phibam chada leiba mayam ma yauri bani ba sigi da action chong lokhat piramagadi ai salute tawjage adu sigumba tawdana aina khara hairu bagi mayam gi represent tawraga bharat pumbada huji manipur leiba ground reality si karigino hamdugi leaders to da mafamdugi authority to da complaint tabum thokpani SST jana moina adugi poto akoi adubok tawba yaraktragadi akoi leiba jaga se democratic country ne haiba yaduribra ai apology tawhum thokte aduga ai tawsu tawroi aduga ai chap chaba ain gi oiba constitution gi oiba chap chaba reply pizagani adu mayam manipur praja punamak ta haijari aduga imaibe mama hoi che itai ma leibiriba dada baba sing mayamna aibu thona hapiraga ai tawri pose landeko hadina mayamna lepi bai damakta su Maheshna khurumjari adubu tawriba lanse da achumba gi damakta lepiriba mayam punamak achumba manipur kandaba yadin lepiriba mayam punamak pusu Mahesh pu thona hapi bai damakta su yam hena nungaija pokchai aduga aina tang wahai khitang thamningbadi ngarangi leiriba assembly se ai matang da ikenong tang haijage ngarangi tawgiba assembly session se tawkiba one day session orega su tawgadore haibadu da yam nungai ba phawjagi because yamna si yam tangai phadraba tawda yadraba pot amane adubu ai ruling party su haijaroi opposition party su haijaroi aina yam nungai jadabadi suk luraba tanja sida assembly session da phammiba sing do rajniti wala oina phambidaba rajniti wala oina phambiragadi problem se solve tawba sungamoi assembly session da phambiriba singdo manipuri asengba original manipuri oina phambiraga akoi gi balaibak se kandaba yade ko na phambiramba taragadi opposition bu ero ruling bu ero khana da bida launa da bida solve toramba yaba potne adubu
राजनीति वाला ओइना फमग्रब कइनो याम थुना हेक्ता लोइसनग्रे अदुगिसु नुंगाइदब फाउजै मरमदि करिगिनो हाय मतमदा पार्लियामेंट दा लाउनरे हाइरो पोजिशन लाउरपा रूलिंग ने एजोन तौबा अदुदि मरम चाब्रा ने खले हाइबदि करिनो हाइमदा मोय खंगजदा तोइनि हाइबि याय मिटोपनि हाइबे नत्रा अमनि हाइबि याय अदि पार्लियामेंट गिदि हाइजर सनोबा हाइबदि अदुदा तौगिबा चाप मानबा कॉपी दो अखोइगी मणिपुर गिदा हुजी हुजी मणिपुर गी कन्नी न थोला इब लीडर्स म्याम गी ओपोजिशन बो रूलिंग बो एरो मखोइगी मरक्ता सुमाइना चाप मानबा पार्लियामेंट दा तौबा चाप मानबा एक हाइतारे अदु ngarang gi numita tawrakpasidi yam nungaijade mayam tang punjansi rajniti gi pot politics gi pot amata yaudabida koi manipur kanda yade hana pulak punjan minaraga ruling oiro opposition oiro pulak punjan minare haga akoi gi achep decision am lauraga manipur phajagra manipur imalai bak se tang kanbada mayam pulak yaminasi hana haijari.